Ngasi sandukjariba thoramasi Diamond Radio na sandukjaba Crime Reports. Nupi angangsing dathokliba tongan ba Manipur khakta natana India ki kachin koya amadi angakpo crime sing ase aikoina wari oina tamjaduna miyamda khanghanjana na mahona zabadugumba program amani Crime Reports. Han mamakta da Diamond Radio gi humbutara gani thoisuba Crime Reports ke thoromasi butabi riba singbu James Hegu jamna taramlok jabagaloina khurumjari ngasisu puduna laksari Diamond Radio na Crime Reports ke anauga tangkak ama thogdok ase Mirzapur UP da thokiba asengba thogdok amakhakni taibang miyoi bana chawkhalakpana asum helabasu prithibhi asida awonba nungaiba chawkhotpa kaya purai tonganba technology gi chawkhalakpagi matung ina taibang miyoi bana hena khumang soksinba hena nungai yaifaba punsi romda nongma gi adumak sangsilai adubu Pana chawkhalabasu miyoi kok manungda leiriba ariba chawkhatriba wakholon asidi adumak hanagi ariba chawkhatringai mawong mataw asida adumak leiba yaudaba nati lairabaga ina khunbagi marakta leiriba khenaba asi adumak leiri ahongba onba kaya laklabasu asigumlaba ahongba leiba yaraba asi phawbada hongba naiba leite achumbana aranba kaya tahali aranbana achumba kaya oirakli mityengda ubaga manungda oiriba asiga kayam khenabagi haibasi khangdana Wakhalna sagatuna aikoini hektamak achum aran lepadi yabadi oidri lairaba angang amagi manglandi adumak yamna chawna manglabasu namsinduna thambagi chanabi adumak koktri Mirzapur da imung amada Shambhu kauba ama amadi mahakki nupi Santi kaubi amaga leirami makoigi machanupa ahan Kishan makoigi machanupi Komal imung asi lairaba imung amani Shambhu migi pochai thangba thela gari da inba honbagi thabak tawrami Machanupa Kishansu later lairati class 9 pass tawraba matung makha tambagi wakhal mahak thadoki madugi maramdi imung manung asida watliba chaba thakpagi tongan ba kaya asida khenarakliba asidagi mateng pangnanabagi damakta lairik tamba tokhirami Machanupi Komal school da makok adum taduna lakhibi nupi macha amani masak matoksu phajarabi mahisu hairabi nupi macha ama oirami nongma Mapagi makut adu hubatpada Komalna hidak taibirami amadi harami baba ai officer oidoini adugane baba thabak chungchu suhalaroi baba na thabak subase ai yengba yamna ngamdi adugane akhoi bayana su thabak subase ai yengba ngamdi asumna masage wahai tabada mapa sambuna hairaki ichana lerakpa car du maningda tongagane ngak thangatuna chatkadoribani ne yamna nungai ado larikana tamgadabani ko Ichagi manglani aina sagalibase matamadu da mama Santina ising honduna porakpada machanupi Komalna urami amadi parapurap chensinduna ima ising do ipaigese ai paigeba yani nang larik paru suwo aina larik pauna thama karino nang thabok yawba laibo nati ima si yawrasidi ai paigeba se ai paigeba o phare aina haying officer oiragane yumne nong yudaba ising nungtigi imungda ising lakba yamna nungaibe imung amadane Imasu babasu akhoi punna thamgadoribani ima yam phare yam thuno oiro nangna officer oibado ima ngaiba ngamdrabani ado ichalari kana pagadabani ko asumna numit nungti khudingi mabungna school chatpa matamda cycle da machanapibu maningda tonghanduna school da thinbirami matamaduda Komalna mahaki mabung daiki bhaya nangna nungti gi cycle na thinbiribase nang cycle thawasi wadra Jalgi bo kari wadoino karimto waba leiteda kari toroge nangna do haidu ke toroge ba sum haibani da aina cycle tongmase bayana thori se gari macha amada natraga car da thobor madi nungaini ko ado madugi manglando ai soidana thungana bo honagani ai matik chabi nupi mo oiragane ai achaubo officer mo oige khale ai IAS natraga IPS ko ai mase ai manglan se mangjari bani Oh pare madugi manglandune aina ngaijari se ima su babasu ko aduna ne ai larik tamato isini ichanupi bu phajana sem lage haidana ne akhoi mayam changna honaribani ai karim to waba leite nungtigi kari phattaba thokigani ichanda kari tawgani madu khudong thiba kaya dong thokna namane aina cycle thau dani chanbu nungtigi thilisidi adunang akhoi gi manglan se nang nam phaunan gadabani ko asumna haikirami Matamaduda Kongang aduda Komalgi mamanabi Laisabi khargar pharak laba makoi sing angang macha marakta nung thombi sanaduna makoi leirami matamaduda mamanabi aman hairami masigi Komal sila aroidro
लाइक पाखिबसिना लाइरिकता तौले ओ इबेमा आई होजे कौरमबनी पुंखाय मगी मनुंगदा लागे मा लोसिलगा थोलगेन हायोबनी अदो मा लागा दुम सानमिनरे लोरे कैनो असुमना ममानबी सिंग अदु सानरमी अदुबु खंगौदना मखोल अमखक नुपी अमना कप्प लाउबगी मखोल ताकी मतम अदुदा ममानबी सिंग अदुना ए कोमलगी खोंजे नत्रो कदोबा यौरजनो सिबो लाव लाव चसिलो अमते यंगोसिलो अखु यंगोसिलो असुमना यामना हाथुना कोमलगी इमुंगदा चलमी अदुबु कोमलगी इमुंग अदु मपानदा थोंग लोनसिनबदा नतना इमुंग अदुगी मनुंगदा थोंगनाउदु उबा मतमदा कोमल मसा पुंबा मैना चाक्तुना लेरमी अमदी महाकपु कनबियु कनागुंबा अमतना महाकपु कनबियु हाइदुना इमुंगदा लाव खोंगदुना कपलमी मसा अदु मैना चाक्लमी ममानबी सिंग अदुना मपानदा लेपतुना लेकाइगी मिसिंग अउ उबसिंग लाव खोंगदुना मखोय कपकपतुना कौरमी मतम अदुदा लेकाइगी अंगांग नुपा मचा मना पर चेंदुना लंबीदा लाक्लिबा कोमलगी मपा शंभुदा महाक्की मचानुपीदु इमुंगदा मै चाक्हौरे हाइदुना पाउदु तमकी मतम अदुदा मपासु यामना वाना इमुंग अदुदा पाउ अदु ताबगा पाखटपोय लापोय महाक्सु इमुंग अदुदा लाकी मफम अदुदगी ममा अमदी मबुंगना कोमलबु पुदुना हॉस्पिटलदा चटखिरमी मतम अदुदा मपासु हॉस्पिटल तमना लाक्लमी डॉक्टरना मतम अदुदा मबुंग अमदी ममादा हाइखिरमी स्मसासे याम थिना चाखरे स्करमाइना थोइनो नोखोयगी थबकसे पुलिसता पाउ पीदबदी याररोय तंजा अदुदा मपासु लाक्लमी अमदी मचानुपा किसनदा थौदोक अदु करमना थोकपनो हाइदुना तमलमी किसन वारी सिंग अदु तमलमी आइसु तंजा अदुदा युमदा लेहौद्रे अदु लेकाइगी मीना लाउनरकपदुदा आइसु परप चेलकपनी इमुंग अदुदा महाक मै चाक्तुना लेरमी थोंग पकाइरगा चंगगा अरेइबा फी मना मसासु आइना मैना मुथलगा महाकु कन्दुना पुरपनी यंगु बाबा आइगी खुचे इचलबु कन्नबु हनबु खुचिसु लोइचा मागे पुचिदबु कलरी हाइदुना आइगी खुबाकनी से मैना चाक्लबनी बाबा असुमना कपतुना पाउ तमलमी मदुगी मतुंगदा पुलिस की टीम अमा लाक्लमी अमदी पुलिस की लाक्लेबा इंस्पेक्टर विक्रम नहरम नत्ते नंगी नचानुपा किसन्ना नचानुपी कोमलबु कन्म नते नखोयने इमुंग असिदगी चथोखिबगी तंजा लौरगा मबुंग असिना मचनुपी से कलकपदगी केरोसिन हैजनदुना मई थारबा मतुंगदा थोंग लोंजिनदुना चटखिबन मरम असिना केस असिदा नखोयगी नचानुपा से सेनरे किसन चसिलो पुलिस कस्टडी दी गौरुबा मतुंगदा चुमरांदो करी थोकपगे हैबदु नंग खंगनी हौजिक्ति वा मखाताना ngangbagi mathok tate पुलिस कस्टडी दा खंगेदना मतमदुदा किसन हाइकी नति आइगी चनुपी आइना मै थाबा नति लेकाइ म्याम सो लोइना उबने आइ लाखपा मतमदा आइगी चनुपी दि मै चाक्तुना लेरमनी चेनसिनदुना कंजखिबनी यंगु आइगी खुत्ता चाक्लिबसिनी मदु पुनमक्तो सिदा हाइबा करिम कानो पुलिस कस्टडी दा नंग नसाना नचनुपी सि नंगना मै थाबने हेबसे मीना लोइना खंगबो वाफम असुमना हाइदुना पुलिसना महाकपु मफम अदुदगी सोरो चिंगुना पुकी ममा मपाना मचा मरा लेजदबनी हाइदुना यामना खामके अदुबु करिगुम उपाय मचा लेखिदे असुमना किसनबु पुलिस कस्टडी पुखिरमी कोमलगी स्कूल अदुदा तमिनाबा इंस्पेक्टर विक्रम हाइरिबा असिगी मचानुपा कार्तिक अमदी महाकी ममानबा मोहन पुलिस स्टेशन अदुदा लेरमी मपा विक्रमना किसनबु फुबदु नोक्तुना मखोय येंगलमी पुलिस इंस्पेक्टर अदुगी मचानुपानी हाइबगी नापनगा लोइनना कार्तिक अमदी ममानबा मोहनना किसनबु फुबु मतमदा किसन चैना खांगबदु येंगलगा मखोय करिगुम मिनुंगसी अमता याउदुना येंगलुदुना लेरमी मतमदुदा किसनना महाकी मचनुपी महाना कनखिबनी महाना मै थाबा नते हाइदुना महाकी मखुत अदु मै कनबा मतमदा चाइ हाइबा वाफम सिंग पुलिसता उतखिरमी पुलिसना मिनुंगसी अमता याउदुना किसनबु यामना फुखिरमी अमदी महाकी मखुत अचाकपा अदु कदाइ नखुतु तिंगथो हाइदुना तिंगथोलगा मखुत अचाकपा अदु पुलिस कस्टडी अदुगी फगलांगदा सुरु नोइदुना यामना कन्ना फुरमी मतमदुदा इंस्पेक्टर विक्रम ना हाइकी हे नंगना मै थाबदो लेकाइगी मी लोइना उरिबनीने करिगी मै थारिबनोबा हा नंगी नचनुपीदो नंगना करिगी मै थारिबनोबा नंगी नचनुपीदो नंगना कलकपा नंगना लाइरिक तमदबा नंगी नचनुपीदुना लाइरिक तमबा नचनुपीना नोंमगी लाइरिक फबा हिंगलकपा मसिगी नंगना कलकपा नत्रो मतमदुदा ममा मपासु पुलिस स्टेशन अदुदा लाक्लमी ममा मपा लाक्पा मतमदा पुलिस इंस्पेक्टर अदुना हाइकी नखोयगी नचानुपीसि खरा लम हेन मालेदा स्कूल दगा सुखरा नचानुपीसि खरा ओक्ता मालेने युने माना मरब चट फत्तबनी मबुंग छिना केरोसिन हेजंद्र मै थारिनेबा कार्तिक नोयगी स्कूल दा तमेदा स्कूल दा नोय करी उयेबा अमता हायु बाबा मचानुपीसे खरा दुम लमकेट लम हाइबनी अदो मचानुपीसुबुदी खरा याम काहेना लांजदबनी मबुंग छिनाने लंबीदा स्कूल दा मिमांग तुमांग नाइदना पंगांग दा ngangbani याम थीना ngangbani मानने मबुंग अमु ओइबगी मोंग मतोक्सि तौदे मचनुपीदु माने याम थीना ngangbani असुमना मपादा कार्तिकना पाव असि तमसिलमी मतमदुद किसनना
mahak landabani mahakpu thadokpiu mahakna machanupibu mai thaba natti haibu wafamsi yamna kanna haikiram adubu police na kariguma mata tabikhide masigi matungda mama mapada machanupa si thadokpa ngamloi mahakna maral yajatribu pahwa aikona thadokpagi wa leite haibu wafam hairaki amadi mama mapa adu police station adu dagi amuk tanthorki asumna mama mapa adu hospital da machana leriba phibam adu da amuk hospital da lakhi maina chakpa masa adu phi yomliba adu masa dagi tarakpa isingna tattana phi sing adu chotpa maramna phi sing adu yamna toina sindaba yadabagi maram amasu lerami matam adu da nurse nupi man hairaki hospital se sarkar gi hospital ni na yamna koi phiron che yam marang kaina su leite aduga nakoi gi yumda lerabadi phi afaba mahing matai thangoi doba phi afaba leradi phi khara pubiro aikoni sidagi khara yamna pigadabasu sidi sarkar gi ni na akoi da leiba punumakto loi season ba lorabani noi khara thunam ta puro matam adu da komal gi mapa sambuna phi khara loba yumda chatkirami imung adu yobuga komal na mai chakliba imung adu yobuga komal na mai chakkibe imung adu da phamthaduna mapa kaplami haukiba thodok kya marum ningsing jaki machanupi na imung aduna lairebe imung oibanina sak thongbagi maikhu marakta lok khu khuduna mamit noi noi duna larik pabagi thodok kaya marum thodok sing adu mamit uraklami matam aduda machanupi nopet tawduna leijabi machanupi asina adumok mapuning sangna larik laisu da thawai yauna lerami nongma mapana mobile amanba ama lupa changa piduna leirakhi amadi ayuk amada mapana machanupi da piki matam aduda machanupi komalna mafasi aigi lebiriro ado yam nungai baba aina ne soidana matik chabi oigani baba matam aduda mabung kisan haiki baba komal gi phone lebiriro as aidi phone di pahening dabani hayeng kona lebi yabadubu matam aduda mapa sambuna haraki kisan nachanu pisi chaure leisabi pharabani phone ama paiduna khudong thiba thoklabasu imung manungda karino pau pithok pisin taunanaba mamanabi mamanaba mayam tinabanina yamna tangba su nateda aina paisa phangbaduda phone amanba ma lupa changa da logira haiduna hek thengnarure adudagi lerakpani matam aduda komal yamna harauzaki asigumba thodok sing asi mapa sambugi mitmangda loina urami amadi ningsingjaduna imung aduda kaplami madugi matungda fi khara puraga hospital chatnanabada maha yum adudagi thorokpa matamda police ki team adu amuk lakhi inspector bikramna sambuda haiki noidi yam tawri jani ne kaino nang parido kari phi mayom no banang parido nachano pa huran ba nachano pi mai thabanu padur adu kannana bara banoin toise kari aron manoba karino nangi tungda loli du kaino ha nangi tungda na khuna paridu karino ba loli do krai piro adu piro mobile nin he mobile ga pairadana nachano pi asokpudu layenge di leita nang mobile pare salisi karigi nati sab ai pujariba phi se ichano pi gi phi sinna bane adu mobile se ichano pi na pairamba mobile ne mahaki manakta pubige na tobuni mobile sinin he yamna luri se mobile sidagi aseng maram du khangadori ni ne clue mayam du phangadori ni ne kare phi du piro sigma yom sin kari lairik ni ne lairik kai so puradana nachano pi hingne su khangdi hingaroi do ban nachano pi du na lairik pa hange hari braba pura ayaba mapani ko se nachano pi na mai chak khibugum si krai imung do changsi lo krai imung changsi lo si ka sida natro nachano pi mai chak pudo sigi ka sida nachano pi na mai chak pa ka sida si phi se leire dana se tu si phi se leire adigi lairik chi krai lairik si se lairik leire aduga nachano pi na chak khiba mafam asida lairik sine phi sine loina mai thadok piragi krai habalda krai adigi thaujaking du piro masigi thaujaking sisu nahan moi mai sakpada season ba thaujaking du ni ne krai poro mai thadok pi gese asumna imung aduda komal gi pugada ba phi amadi mahakna tamliba lairik sing adu mafam aduda pulap thamlaba matungda police inspector bikram na kerosene haijandu mai tharam matam aduda mapa sambuna yamna khamjaki adubu angambani akanmani police ni kari upai dile asumna police na mapanda muk thoruk laga lekai miyam koksinki amadi haiki lekai sida leiba mi singse ai ngasi wama haige aina hariba sigi mayokta leita ragadi imung sinang asi tariba da sase nakoi khudimaki imung da loina tagani thokliba thodok sigi matangda atopa mi na hangba matamda nakoi nachin khumba yaro noina kari khangeba noina kari khangaga khumdoino
ꯈꯨꯝꯕ ꯇꯥꯔꯕꯁꯨ ꯃꯗꯨꯒꯤ ꯗꯥꯏꯇꯗꯣ ꯈꯨꯝꯂꯤꯕ ꯃꯤꯗꯨꯅ ꯂꯣꯏ ꯂꯧꯕ ꯇꯥꯕꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦꯡꯕꯁꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯕꯨꯡ ꯑꯁꯤꯅ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯜꯂꯒ ꯃꯩ ꯊꯥꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯦ ꯅꯈꯣꯏꯅ ꯍꯩꯄꯥ ꯁꯥꯗꯅ ꯈꯨꯝꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯋꯥꯕ ꯇꯥꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯡꯁꯦ ꯅꯈꯣꯏ ꯀꯅꯥꯝꯇ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯁꯤ ꯑꯩꯅ ꯋꯥꯔꯅꯤꯡ ꯇꯧꯔꯤꯕꯁꯤꯅꯤꯀꯣ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯕ ꯋꯥꯐꯝ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥ ꯀꯥꯔꯇꯤꯛ ꯑꯃꯗꯤ ꯃꯣꯍꯟ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯄꯥꯒꯤ ꯃꯇꯨꯡꯗ ꯀꯥꯔꯇꯤꯛ ꯍꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯑꯗꯨꯃꯛ ꯃꯃꯥꯟꯅꯕ ꯃꯣꯍꯟꯒ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯁꯥꯇꯤꯟ ꯇꯨꯞꯇꯨꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯝꯚꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯆꯥꯍꯧꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯟꯕ ꯉꯝꯅꯅꯕꯒꯤꯗꯃꯛ ꯐꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯆꯥꯛꯂꯤꯕ ꯃꯩꯗꯨ ꯃꯨꯊꯠꯂꯝꯃꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯅ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯃꯗꯤ ꯍꯦꯟ ꯔꯥꯏꯇꯤꯡ ꯏꯔꯝꯕ ꯕꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯨꯊꯠꯇꯨꯅ ꯇꯥꯡꯒꯣꯏ ꯃꯔꯛꯇꯒꯤ ꯈꯔ ꯂꯧꯈꯠꯂꯝꯃꯤ ꯑꯃꯗꯤ ꯀꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯃꯩ ꯆꯥꯛꯄ ꯑꯗꯨꯗ ꯀꯞꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯨꯔꯛꯄ ꯄꯣꯠꯂꯝ ꯀꯌꯥ ꯃꯔꯨꯝ ꯃꯕꯨꯡ ꯀꯤꯁꯟꯗ ꯑꯃꯃꯝꯇ ꯎꯠꯂꯝꯃꯤ ꯌꯦꯡꯉꯨꯁꯦ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯤ ꯃꯊꯣꯡ ꯆꯥꯕ ꯅꯨꯄꯤ ꯅꯠꯇꯦꯃꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯂꯥꯏꯔꯤꯛ ꯐꯩ ꯒꯥꯏꯅ ꯌꯦꯡꯉꯨ ꯃꯥꯅ ꯇꯧꯔꯤꯁꯤ ꯂꯤꯞꯁꯇꯤꯛ ꯁꯤꯅ ꯂꯤꯞꯁꯇꯤꯛ ꯇꯩꯔꯤꯅꯤꯅꯦ ꯁꯥꯇ꯭ꯔꯤꯅ ꯂꯤꯞꯁꯇꯤꯛ ꯇꯩꯔꯗꯤ ꯀꯩꯗꯧꯗꯣꯏꯕ ꯁꯤꯅ ꯀꯔꯤ ꯄꯥꯎꯗꯔ ꯁꯤꯅ ꯐꯤꯌꯔ ꯂꯚꯂꯤ ꯃꯥꯏ ꯉꯧꯅꯕ ꯀꯦꯅꯕ ꯁꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯇꯨ ꯁꯤꯅ ꯃꯣꯕꯥꯏꯜ ꯀ꯭ꯂꯥꯁ 10 ꯐꯥꯎꯕ ꯄꯥꯁ ꯇꯧꯗ꯭ꯔꯤꯕꯤ ꯃꯥꯅ ꯃꯣꯕꯥꯏꯜꯒ ꯄꯥꯏꯗꯅ ꯌꯦꯡꯉꯨꯅꯦꯁꯦ ꯁꯤ ꯃꯣꯕꯥꯏꯜꯁꯤ ꯌꯦꯡꯉꯣꯕ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯦ ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯕꯁꯦ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯅ ꯇꯥꯛꯏꯕꯅꯤꯅꯦ ꯃꯇꯝ ꯑꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯕꯤꯀ꯭ꯔꯝꯅ ꯃꯣꯕꯥꯏꯜ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯀꯥꯔꯇꯤꯛꯇ ꯅꯪ ꯁꯤ ꯄꯥꯝꯕ꯭ꯔꯣ ꯖꯤ ꯕꯕꯥ ꯑꯩ ꯄꯥꯝꯃꯦ ꯁꯦ ꯁꯤ ꯄꯥꯏꯔꯒ ꯁꯥꯟꯅꯧꯁꯦ ꯏꯃꯥ ꯌꯥꯝꯅ ꯐꯕ ꯃꯣꯕꯥꯏꯜ ꯅꯠꯇꯦꯗ ꯀꯣꯛ ꯁꯥꯟꯅꯔꯒ ꯂꯣꯏꯔꯒ ꯀꯣꯛ ꯊꯨꯒꯥꯏꯔꯒ ꯍꯦꯛ ꯃꯥꯡꯍꯟꯈꯣ ꯑꯁꯨꯝꯅ ꯃꯣꯕꯥꯏꯜ ꯑꯗꯨ ꯃꯆꯥꯅꯨꯄꯥꯗ ꯄꯤꯈꯤꯔꯝꯃꯤ ꯑꯃꯗꯤ ꯀꯤꯁꯟꯕꯨꯅ ꯐꯨꯗꯨꯅ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯍꯪꯂꯝꯃꯤ ꯅꯪꯅ ꯅꯆꯟꯅꯨꯄꯤꯗ ꯀꯜꯂꯛꯄꯒꯤ ꯅꯠꯇ꯭ꯔꯥ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯈꯥꯡꯈꯤꯒꯦ ꯍꯥꯏꯕꯅꯣꯕ ꯅꯪ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯈꯥꯡꯈꯤ ꯍꯥꯏꯕꯅꯣꯕ ꯑꯁꯨꯝꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯠꯇꯅ ꯐꯨꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯝꯚꯨꯅ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯁꯛ ꯃꯃꯤꯡ ꯈꯔ ꯆꯠꯄ ꯔꯥꯙꯦ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯗ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯃꯨꯛ ꯋꯥꯀꯠꯂꯝꯃꯤ ꯔꯥꯙꯦ ꯚꯩꯌꯥ ꯑꯩ ꯗꯁꯥ ꯇꯥꯔꯤ ꯈꯨꯡꯒꯪ ꯑꯁꯤꯗꯤ ꯔꯥꯙꯦ ꯚꯩꯌꯥ ꯍꯣꯏꯒꯤ ꯈꯨꯠꯇ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯔꯥꯙꯦ ꯚꯩꯌꯥ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯏꯆꯥꯅꯨꯄꯥ ꯐꯪꯉꯤ ꯂꯣꯀꯞꯇ ꯂꯩꯔꯦ ꯏꯆꯥꯅꯨꯄꯤ ꯐꯪꯉꯤ ꯃꯩ ꯆꯥꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ ꯃꯁꯤ ꯈꯤꯇꯪ ꯑꯝꯇ ꯀꯟꯕꯤꯌꯨꯕ ꯁꯝꯚꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯌꯥꯝꯅ ꯍꯩꯄꯥ ꯌꯥꯝꯅ ꯁꯥꯕꯤ ꯅꯨꯄꯤꯅꯤꯅꯦ ꯅꯣꯡꯃ ꯏꯃꯨꯡꯁꯤꯗ ꯑꯩꯒꯤ ꯊꯣꯛꯄ ꯀꯦꯁ ꯑꯃꯗꯁꯨ ꯂꯥꯛꯑꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯁꯜꯂꯔꯤꯅꯦ ꯂꯥꯏꯔꯤꯛ ꯍꯩꯔꯕꯅꯤ ꯑꯩ ꯃꯉꯥꯏꯔꯦꯅ ꯇꯧꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯗ ꯃꯤꯅ ꯅꯨꯡꯁꯤꯗꯕꯝꯈꯛ ꯌꯥꯎꯔꯤꯅꯦ ꯑꯁ ꯅꯆꯥꯁꯨ ꯅꯍꯥꯅꯤ ꯀꯩꯗꯧꯒꯦ ꯀꯣꯛ ꯑꯗꯨ ꯃꯩ ꯆꯥꯛꯑꯦ ꯍꯤꯡꯁꯨ ꯍꯤꯡꯉꯔꯣꯏꯗꯧꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯅꯆꯥꯅꯨꯄꯤ ꯄꯥꯝꯃꯒ ꯅꯆꯥꯁꯨ ꯅꯍꯥꯅꯤ ꯀꯣꯛ ꯅꯆꯥꯅꯨꯄꯤꯗꯣ ꯑꯃ ꯄꯣꯛꯎ ꯀꯩꯅꯣ ꯌꯥꯔꯦꯁꯦ ꯑꯁꯤꯒꯤ ꯋꯥꯁꯤ ꯉꯥꯡꯅꯒꯨꯝꯁꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯀꯠꯄ ꯑꯗꯨ ꯀꯔꯤꯝꯇ ꯇꯥꯕꯤꯈꯤꯔꯝꯗꯦ ꯃꯆꯥꯅꯨꯄꯤꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯃꯆꯥꯅꯨꯄꯥꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯀꯟꯒꯗ꯭ꯔꯥ ꯑꯉꯛꯄ ꯐꯪꯅ ꯁꯝꯚꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯥꯔꯇꯤꯛꯅ ꯏꯟꯁꯄꯦꯛꯇꯔ ꯕꯤꯀ꯭ꯔꯝ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯄꯥꯗ ꯕꯕꯥ ꯀꯣꯃꯜꯒꯤ ꯃꯣꯕꯥꯏꯜꯗꯣ ꯃꯥꯡꯈ꯭ꯔꯦ ꯕꯕꯥ ꯀꯔꯤꯅꯣꯅꯦ ꯑꯗꯨꯒꯤꯕꯣ ꯃꯥꯡꯈ꯭ꯔꯦ ꯀꯔꯤꯅꯣ ꯌꯨꯝꯗ ꯐꯣꯟ ꯑꯆꯧꯕ ꯑꯃ ꯂꯩꯗꯨꯗꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯆꯧꯕ ꯑꯃ ꯂꯩꯕꯗꯨ ꯑꯗꯨ ꯄꯥꯏꯔ ꯂꯣꯏꯔꯦꯅꯦ ꯍꯣꯏ ꯕꯕꯥ ꯑꯗꯨꯕꯨꯗꯤ ꯄꯥꯏꯖꯒꯦ ꯌꯥꯔꯦ ꯆꯂꯣ ꯑꯗꯨꯒꯤꯕꯨ ꯅꯪꯅ ꯃꯊꯥ ꯁꯥꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯗꯨꯗ ꯂꯣꯀꯞꯇ ꯁꯥꯟꯇꯤ ꯑꯃꯗꯤ ꯁꯝꯚꯨ ꯂꯥꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯀꯤꯁꯟ ꯎꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤ ꯀꯤꯁꯟꯒ ꯎꯅꯍꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯤꯁꯟꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯈꯤ ꯏꯃꯥ ꯕꯕꯥ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯣꯠꯄꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯩꯁꯦ ꯑꯗꯨꯝ ꯄꯨꯡ 24ꯁꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯨꯗꯨꯅ ꯂꯩꯔꯤ ꯏꯆꯟꯅꯨꯄꯤꯁꯦ ꯑꯩꯅ ꯃꯩ ꯊꯥꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯍꯦꯛ ꯑꯩꯅ ꯈꯨꯠꯅ ꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯃꯛ ꯐꯨꯒꯅꯤ ꯍꯥꯏ ꯌꯥꯔꯕꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯤ ꯕꯕꯥ ꯃꯇꯝ ꯑꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯁꯣꯏ ꯇꯧ ꯍꯥꯏꯕꯗꯤ ꯌꯥꯗꯦꯅꯦ ꯁꯣꯏ ꯇꯧꯗꯅ ꯊꯥꯗꯣꯛꯄ ꯌꯥꯕ꯭ꯔꯕ ꯅꯪꯒꯤ ꯅꯔꯥꯜꯗꯨ ꯌꯥꯖꯔꯕ ꯃꯇꯨꯡꯗ ꯃꯊꯪ ꯀꯦꯁ ꯑꯁꯤ ꯄꯥꯏꯈꯠꯀꯗꯧꯔꯤꯕꯅꯤꯅꯦ ꯅꯣꯏꯒꯤ ꯁꯤꯒꯤ ꯅꯃꯥ ꯅꯄꯥꯁꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩꯗꯣꯔꯤꯕ ꯅꯪꯕꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯣ ꯅꯪꯕꯨ ꯅꯃꯥ ꯅꯄꯥꯁꯤꯅ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯕ ꯑꯔꯦꯝꯕꯗ ꯆꯩ ꯆꯥꯒꯗꯕ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯃꯥ ꯁꯥꯟꯇꯤꯅ ꯐꯤ ꯁꯨꯕ ꯑꯃꯨꯛ ꯆꯠꯈꯤ ꯃꯄꯥꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤ ꯁꯪꯗꯨꯅ ꯂꯩꯍꯧꯈꯤ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯃꯄꯥ ꯁꯝꯚꯨꯅ ꯀꯞꯆꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯃꯜꯅ ꯃꯄꯥꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯝꯃꯤ ꯃꯄꯥꯅ ꯀꯣꯃꯜ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯍꯥꯏꯌꯨ ꯏꯆꯥ ꯍꯥꯏꯌꯨ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦꯕ ꯅꯪ ꯋꯥ ꯉꯥꯡꯒꯦ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯉꯥꯡꯉꯣ ꯅꯪ ꯋꯥ ꯉꯥꯡꯉꯣ ꯀꯔꯤ ꯍꯥꯏꯒꯦ ꯇꯧꯕꯅꯣ ꯅꯪ ꯀꯔꯤ ꯍꯥꯏꯒꯦ ꯇꯧꯕꯅꯣ ꯑꯝꯇ ꯍꯥꯏꯌꯣꯕ
ꯃꯍꯥꯛꯀꯤ ꯃꯆꯤꯟꯗ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯝꯚꯨ ꯃꯈꯥꯗ ꯑꯃꯨꯛ ꯐꯝꯊꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯀꯞꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯔꯤꯕ ꯀꯤꯁꯟꯕꯨ ꯌꯥꯝꯅ ꯇꯠꯇꯅ ꯐꯨꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯀꯤꯁꯟꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯆꯩꯅꯥ ꯀꯌꯥ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯕꯤꯀ꯭ꯔꯝꯗ ꯍꯥꯏꯈꯤ, ꯁꯕ, ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ? ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯑꯣꯠꯄꯤꯔꯤꯕ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯏꯆꯟꯅꯨꯄꯤꯗꯣ ꯑꯩꯅ ꯃꯩ ꯊꯥꯕ ꯅꯠꯇꯦ ꯍꯥꯏꯖꯔꯦꯗꯅ꯫ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ? ꯍꯦ, ꯅꯪ ꯅꯠꯇꯦꯅꯦ ꯂꯥꯜꯂꯤꯕꯗꯤ꯫ ꯅꯪꯒꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗꯨꯅꯤꯅꯦ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕꯤꯗꯣ꯫ ꯏꯁ, ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕ ꯁꯥꯔꯗꯅ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤꯅꯦ꯫ ꯁꯦ, ꯑꯩ ꯍꯥꯏꯒꯦ ꯇꯧ, ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗꯨꯅꯅꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯂꯤꯊꯣꯔꯛꯄꯗ ꯀꯣꯃꯜꯅ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯥꯇ꯭ꯔꯁꯤꯡ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯍꯣꯜꯗ ꯃꯥꯒꯤ ꯍꯩꯖꯕꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯗꯨꯗ ꯑꯗꯨꯃꯛ ꯏꯔꯝꯃꯤ꯫ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯅ ꯆꯦꯛꯁꯤꯟꯗꯨꯅ ꯕꯣꯔꯗꯀꯤ ꯑꯦꯛꯖꯥꯝ ꯑꯗꯨꯗ ꯑꯣꯖꯥꯁꯤꯡꯅ ꯎꯔꯨ ꯂꯩꯗꯨꯅ ꯁꯦꯟꯅꯕ ꯃꯔꯝꯅ ꯏꯟꯁꯄꯦꯛꯇꯔ ꯕꯤꯀ꯭ꯔꯝꯒꯤ ꯃꯆꯥꯅꯨꯄꯥ ꯀꯥꯔꯇꯤꯛ ꯀꯣꯂꯣꯝꯒꯤ ꯃꯅꯤꯡ ꯆꯤꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯍꯥꯛ ꯏꯕ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗꯨꯒꯤ ꯂꯧꯊꯣꯛꯇꯨꯅ ꯆꯦꯖꯦꯠ ꯑꯃꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯍꯥꯛ ꯄꯨꯊꯣꯛꯇꯨꯅ ꯁꯤꯟꯕ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯣꯖꯥꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯈꯤꯕꯅ ꯆꯦ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯔꯒ ꯀꯣꯃꯜꯅ ꯐꯝꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯪꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯟꯚꯤꯖꯤꯂꯦꯇꯔ ꯇꯥꯔꯤꯕ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯅ, ꯁꯤꯒꯤ ꯆꯦꯁꯤ ꯀꯅꯥꯒꯤꯅꯣ? ꯁꯤꯒꯤ ꯆꯦꯁꯤ ꯀꯅꯥꯒꯤꯅꯣ? ꯅꯪꯒꯤꯔꯥ? ꯁꯤ ꯀꯣꯃꯜ ꯅꯪꯒꯤꯔꯥ? ꯀꯥꯔꯇꯤꯛ ꯅꯪꯒꯤꯔꯁꯦ? ꯀꯥꯔꯇꯤꯛ, ꯍꯥꯏꯌꯨ, ꯁꯤ ꯅꯪꯒꯤꯔꯥ ꯍꯥꯏꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯈꯤ, ꯅꯠꯇꯦ ꯃꯦꯗꯝ, ꯑꯁꯤꯁꯦ ꯀꯣꯃꯜꯒꯤꯅꯤ꯫ ꯉꯁꯥꯏꯒꯤ ꯀꯣꯃꯜꯅ ꯃꯥꯅ ꯏꯕꯅꯤ꯫ ꯃꯥꯅ ꯏꯔꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ, ꯑꯁꯤꯗꯒꯤ ꯁꯤꯜꯂ ꯏꯔꯤꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯂꯪꯊꯣꯔꯛꯈꯤꯕꯅꯤ, ꯑꯩ ꯎꯍꯧꯋꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯃꯜꯅ, ꯀꯔꯤ? ꯑꯩꯅ ꯁꯤꯟꯕꯅꯤ ꯒꯥꯏꯅ? ꯃꯦꯗꯝ, ꯑꯩ ꯀꯣꯄꯤ ꯇꯧꯗꯦ꯫ ꯉꯁꯤꯒꯤ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡꯁꯦ ꯑꯩ ꯂꯣꯏꯅ ꯆꯤꯟꯐꯥ ꯄꯨꯏ꯫ ꯊꯥꯖꯗ꯭ꯔꯕꯗꯤ ꯃꯦꯗꯝꯅ ꯑꯩꯉꯣꯟꯗꯅꯦ ꯍꯧꯖꯤꯛ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯑꯃꯃꯝꯇ ꯂꯣꯏ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯆꯤꯟꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏꯅ ꯈꯨꯝꯖꯒꯦ꯫ ꯃꯁꯤꯒꯤ ꯀꯥꯔꯇꯤꯛ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯈꯥ ꯇꯥꯔꯛꯄꯗ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯏꯟꯁꯄꯦꯛꯇꯔ ꯕꯤꯀ꯭ꯔꯝꯕꯨ ꯀꯧꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯀꯥ ꯑꯃꯛꯇꯗ ꯃꯆꯥꯅꯨꯄꯥ ꯐꯠꯇꯕꯒꯤ ꯀꯣꯄꯤ ꯇꯧꯔꯝꯕꯒꯤ ꯁ꯭ꯀꯨꯜꯗ ꯇꯥꯟꯊꯣꯛꯂꯣꯏꯗꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥ ꯕꯤꯀ꯭ꯔꯝꯗ ꯍꯪꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯏꯟꯁꯄꯦꯛꯇꯔ ꯕꯤꯀ꯭ꯔꯝꯅ ꯀꯤꯁꯟꯗ ꯍꯥꯏꯗꯣꯔꯛꯄ ꯋꯥꯐꯝꯅꯤ꯫ ꯃꯈꯥ ꯇꯥꯅ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯈꯤ, ꯈꯪꯉꯦꯗꯅ, ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯤꯅ ꯌꯥꯝꯅ ꯍꯩꯄꯥ ꯁꯥꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯁꯦ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤ ꯊꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯊꯥꯀꯨꯔꯅꯤ꯫ ꯊꯥꯀꯨꯔ ꯑꯩꯈꯣꯏꯗꯤ ꯏꯖꯠ ꯃꯥꯡꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏ ꯏꯖꯠ ꯃꯥꯡꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯍꯥꯏꯕ ꯇꯧꯕ ꯇꯥꯕ꯫ ꯄꯩꯁꯥ ꯀꯌꯥꯝ ꯄꯤ ꯈꯪꯕ꯭ꯔꯥ? ꯏꯆꯥꯅꯨꯄꯥꯅ ꯀ꯭ꯂꯥꯁ 10ꯒꯤ ꯕꯣꯔꯗꯀꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯄꯥꯁ ꯇꯧꯅꯅꯕꯒꯤꯗꯃꯛ ꯑꯩ ꯑꯆꯧ ꯑꯁꯥꯡꯗ ꯄꯩꯁꯥ ꯀꯌꯥꯝ ꯄꯤ ꯈꯪꯕ꯭ꯔꯥ? ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯤ ꯑꯁꯤꯅ ꯃꯥꯡꯍꯟꯕ꯫ ꯅꯪꯅ ꯅꯆꯟꯅꯨꯄꯤꯁꯦ ꯍꯥꯠꯀꯦ ꯇꯧꯕꯅꯤ, ꯅꯆꯟꯅꯨꯄꯤꯁꯦ ꯃꯩ ꯊꯥꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯍꯥꯏꯖꯕ ꯇꯥꯕ꯫ ꯅꯪꯅ ꯌꯥꯖꯕ ꯇꯥꯕꯅꯤ꯫ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯀꯅꯤ꯫ ꯈꯪꯉꯕ꯭ꯔꯥ? ꯃꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯕ ꯂꯣꯏꯅꯃꯛ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯩꯅ ꯇꯨꯝꯅ ꯍꯥꯠꯀꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯀꯤꯁꯟꯒꯤ ꯃꯃꯥ ꯁꯥꯟꯇꯤꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯃꯨꯡꯗ ꯃꯆꯥꯅꯨꯄꯥ ꯀꯤꯁꯟ ꯈꯪꯍꯧꯗꯅ ꯆꯪꯂꯛꯈꯤ꯫ ꯃꯃꯥꯅ, ꯀꯤꯁꯟ, ꯅꯪ ꯄꯨꯂꯤꯁꯅ ꯊꯥꯗꯣꯛꯂꯕ꯭ꯔꯣ? ꯅꯪ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ? ꯅꯪ ꯊꯥꯗꯣꯔꯛꯏꯔꯕ? ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯕꯤꯀ꯭ꯔꯝꯅ, ꯊꯥꯗꯣꯛꯄ ꯅꯠꯇꯦ, ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯃꯤꯆꯦꯟ ꯑꯣꯏꯔꯕꯅꯤꯅ ꯍꯥꯠꯄ ꯇꯥꯔꯦ ꯅꯆꯥꯅꯨꯄꯥꯁꯦ꯫ ꯑꯦ ꯀꯥꯔꯇꯤꯛ, ꯖꯤ ꯄꯄꯥ, ꯑꯁꯦꯡꯕ ꯑꯦꯟꯀꯥꯎꯟꯇꯔ ꯌꯦꯡꯅꯤꯡꯕ꯭ꯔꯥ? ꯖꯤ ꯄꯄꯥ, ꯑꯩ ꯌꯦꯡꯅꯤꯡꯉꯤ꯫ ꯍꯋꯜꯗꯥꯔ, ꯌꯨꯝ ꯑꯁꯤ ꯆꯦꯛ ꯇꯧ꯫ ꯃꯇꯝ ꯑꯗꯨꯗ ꯍꯋꯜꯗꯥꯔꯅ ꯆꯦꯛ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯊꯝꯖꯟꯕ ꯅꯣꯡꯃꯩ ꯑꯃ ꯄꯨꯊꯣꯛꯂꯒ, ꯁꯥꯔ, ꯅꯣꯡꯃꯩ ꯀꯟꯇ꯭ꯔꯤꯃꯦꯟ ꯑꯃ ꯂꯩꯔꯝꯃꯦ ꯁꯥꯔ꯫ ꯅꯣꯡꯃꯩꯒꯁꯨ ꯂꯩꯕ? ꯅꯣꯡꯃꯩ ꯂꯩꯔꯝꯂꯕꯅꯤꯅ ꯅꯣꯡꯃꯩ ꯃꯔꯨ ꯆꯠꯄꯗꯤ ꯇꯥꯕꯅꯤꯅꯦ꯫ ꯅꯣꯡꯃꯩ ꯃꯔꯨ ꯆꯠꯇ꯭ꯔꯕꯗꯤ ꯑꯦꯟꯀꯥꯎꯟꯇꯔꯁꯤ ꯌꯥꯔꯣꯏꯕ꯫ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯔꯛꯇ ꯀꯅꯥ ꯄ꯭ꯔꯃꯣꯁꯟ ꯀꯥꯅꯤꯡꯉꯤ? ꯄ꯭ꯔꯃꯣꯁꯟ ꯀꯥꯅꯤꯡꯕ ꯍꯥꯏꯌꯨ꯫ ꯁꯥꯔ, ꯑꯩ ꯀꯥꯖꯅꯤꯡꯉꯤ ꯁꯥꯔ꯫ ꯁꯥꯔ, ꯑꯩꯁꯨ ꯀꯥꯖꯅꯤꯡꯉꯤ꯫ ꯍꯣꯏ, ꯑꯍꯥꯟꯕ ꯊꯥꯡꯒꯠꯄꯅ ꯍꯥꯏꯌꯨ꯫ ꯁꯥꯔ, ꯑꯩ ꯄ꯭ꯔꯃꯣꯁꯟ ꯀꯥꯅꯤꯡꯉꯤ꯫ ꯑꯣ, ꯄ꯭ꯔꯃꯣꯁꯟ ꯀꯥꯅꯤꯡꯉꯤ ꯍꯥꯏꯔꯕꯅꯤꯅ ꯒꯨꯂꯤ ꯑꯃꯗꯤ ꯆꯥ ꯇꯥꯔꯦ꯫ ꯈꯨꯔꯥꯏꯁꯤꯗ ꯅꯣꯡꯃꯩ ꯑꯃ ꯀꯥꯞ ꯇꯥꯔꯦꯕꯀꯣ꯫ ꯃꯇꯝ ꯑꯗꯨꯗ ꯀꯤꯁꯟꯒꯤ ꯃꯃꯥꯅ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯁꯕ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯅꯣꯡꯃꯩꯗꯣ ꯑꯩꯈꯣꯏꯗ ꯂꯩꯕ ꯅꯣꯡꯃꯩ ꯅꯠꯇꯦ꯫ ꯏꯆꯥꯅꯨꯄꯥꯁꯦ ꯂꯥꯟꯖꯗꯕꯅꯤ꯫ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯤꯅꯣ ꯁꯕ? ꯋꯥꯐꯝ ꯑꯁꯤ ꯃꯃꯥꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ, ꯍꯣꯏ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯗ ꯅꯪꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯕꯅꯤꯅ ꯅꯪ ꯁꯤꯕ ꯇꯥꯔꯦꯅꯦ꯫ ꯁꯦ, ꯅꯀꯣꯛ ꯅꯔꯥꯏꯕꯛꯁꯤꯗ ꯑꯩꯒꯤ 9mm ꯁꯤꯅ, ꯁꯦ, ꯅꯀꯣꯛꯁꯤꯗ ꯁꯤꯗ ꯀꯥꯞꯄ ꯇꯥꯔꯦ꯫ ꯅꯠꯇꯦ ꯁꯕ, ꯇꯁꯦꯡꯅ ꯅꯣꯡꯃꯩꯗꯣ ꯑꯩꯅ ꯊꯝꯕ ꯅꯠꯇꯦ ꯁꯕ꯫ ꯇꯁꯦꯡꯅ ꯅꯣꯡꯃꯩꯗꯣ ꯑꯩꯅ ꯊꯝꯕ ꯅꯠꯇꯦ ꯁꯕ꯫
ꯑꯩꯅ ꯏꯆꯥꯅꯨꯄꯤꯁꯨ ꯃꯩ ꯊꯥꯕ ꯅꯠꯇꯦ ꯍꯥꯏꯔꯒ ꯁꯕ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗꯁꯨ ꯌꯥꯝꯅ ꯑꯣꯠꯄꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯣꯏ ꯅꯆꯤꯟꯗꯨ ꯈꯨꯝꯒꯅꯨꯅꯦ ꯍꯣꯏ ꯅꯆꯤꯟꯗꯨ ꯈꯨꯝꯒꯅꯨꯅꯦ ꯂꯤꯡ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯏꯃꯨꯡ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯆꯧꯕ SP ꯑꯃ ꯆꯪꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯋꯥ ꯕꯤꯀ꯭ꯔꯝ ꯋꯥ ꯏꯟꯁꯄꯦꯛꯇꯔ ꯕꯤꯀ꯭ꯔꯝ ꯅꯪꯒꯤ ꯅꯊꯛꯇ ꯀꯝꯄ꯭ꯂꯦꯟ ꯀꯌꯥ ꯃꯔꯨꯝ ꯂꯥꯛꯂꯕꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯝꯚꯨꯅ ꯃꯇꯝ ꯆꯥꯅ ꯄꯥꯎ ꯑꯁꯤ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄꯗꯒꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯁꯦꯟꯅꯕ ꯀꯨꯏꯔꯕꯅꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯄꯨꯂꯤꯁ ꯍꯥꯏꯕꯁꯤ ꯀꯔꯤ ꯃꯔꯤ ꯂꯩꯒꯗꯒꯦ ꯍꯥꯏꯕꯁꯤ ꯅꯪ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯅ ꯅꯪ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯃꯤꯆꯝ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇꯅꯤ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯒꯤꯗꯃꯛꯇ ꯅꯠꯇꯦ ꯅꯪꯅ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕꯁꯦ ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯔꯦꯗꯅ ꯃꯗꯨꯅ ꯅꯪꯒꯤ ꯗ꯭ꯌꯨꯇꯤ ꯅꯪꯕꯨ ꯁꯁꯄꯦꯟ ꯇꯧꯕꯈꯛ ꯅꯠꯇꯦ ꯊꯕꯛꯇꯒꯤ ꯗꯤꯁꯃꯤꯁ ꯇꯧꯅꯅꯕ ꯑꯩꯒꯤ ꯑꯔꯣꯏꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ ꯑꯃꯗꯤ ꯑꯣꯏ ꯅꯈꯣꯏ ꯃꯌꯥꯝ ꯀꯟꯁꯇꯦꯕꯜ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯑꯩꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯅꯈꯣꯏ ꯊꯕꯛ ꯊꯥꯗꯠꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯆꯪꯈꯤ ꯉꯁꯤꯗꯒꯤ ꯀꯦꯁ ꯑꯁꯤ ꯅꯍꯥꯛꯅ ꯄꯥꯏꯅꯕ ꯍꯣꯠꯅꯧ ꯌꯦꯁ ꯁꯔ ꯀꯨꯞꯅ ꯂꯥꯂꯥ ꯂꯪꯖꯤꯟ ꯑꯁꯤ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯕꯤꯀ꯭ꯔꯝꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯦ ꯅꯪꯅ ꯅꯧꯅ ꯂꯣꯏꯅꯃꯛ ꯑꯩꯉꯣꯟꯗ ꯆꯦꯁꯤꯡ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯁꯦ ꯔꯤꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯌꯦꯁ ꯁꯔ ꯀꯦꯁ ꯑꯁꯦ ꯅꯈꯣꯏꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯑꯩꯅ ꯊꯥꯖꯩ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯅꯈꯣꯏ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯅꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯉꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯅ ꯊꯕꯛ ꯄꯨꯒꯗꯕꯅꯤ ꯌꯦꯁ ꯁꯔ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯁꯔ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯁꯝꯚꯨꯅ ꯑꯆꯧꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯗ ꯍꯥꯏꯔꯛꯈꯤ ꯁꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯥꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯁꯕ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯁꯕ ꯏꯆꯥꯅꯨꯄꯤꯁꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯩ ꯊꯥꯗꯣꯛꯄꯤꯔꯦ ꯃꯔꯥ ꯂꯩꯇꯕ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨꯁꯨ ꯃꯈꯣꯏꯅ ꯃꯍꯥꯛꯅ ꯃꯩ ꯊꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯒ ꯍꯥꯠꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯝꯂꯤꯕꯁꯤ ꯉꯁꯤ ꯁꯕ ꯂꯩꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯕ ꯉꯝꯗꯦ ꯁꯕ ꯁꯝꯚꯨ ꯄꯨꯛꯅꯤꯡꯗꯨ ꯈꯔ ꯐꯥꯊꯧ ꯄꯨꯂꯤꯁ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯃꯤꯆꯝ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇꯅꯤ ꯅꯆꯥꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯀꯤꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯨꯈꯤꯒꯦ ꯁꯣꯏꯗꯅꯃꯛꯀꯤ ꯅꯆꯥꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯊꯥꯗꯣꯔꯛꯀꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯋꯥ ꯈꯔꯗꯤ ꯍꯪꯗꯕ ꯌꯥꯗꯦ ꯄꯨꯂꯤꯁꯀꯤ ꯐꯣꯔꯃꯦꯂꯤꯇꯤꯁ ꯈꯔ ꯂꯩꯕꯅꯤꯅ ꯉꯁꯤꯗꯒꯤꯗꯤ ꯋꯥꯔꯨꯔꯒꯅꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯉꯁꯤꯗꯒꯤꯗꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯀꯤꯁꯟꯕꯨꯁꯨ ꯄꯨꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜꯁꯤꯡ ꯂꯣꯏꯅ ꯁꯤꯟꯗꯣꯛꯈꯤ ꯑꯃꯗꯤ ꯏꯟꯁꯄꯦꯛꯇꯔ ꯕꯤꯀ꯭ꯔꯝꯕꯨ ꯐꯥꯗꯨꯅ ꯏꯟꯀ꯭ꯋꯥꯏꯔꯤꯒꯤꯗꯃꯛ ꯃꯈꯥ ꯇꯥꯅ ꯔꯤꯃꯥꯟ ꯂꯧꯊꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯦꯁ ꯐꯥꯏꯜ ꯇꯧꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯄꯨꯂꯤꯁꯅ ꯃꯇꯝ ꯑꯗꯨꯗ ꯑꯆꯧꯕ ꯑꯣꯐꯤꯁꯔꯗꯨꯗ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯁꯔ ꯊꯧꯗꯣꯛ ꯑꯁꯤꯗ ꯏꯟꯁꯄꯦꯛꯇꯔ ꯕꯤꯀ꯭ꯔꯝꯅ ꯁꯥꯈꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯨꯠꯊꯠꯂꯝꯃꯤ ꯑꯃꯗꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯩ ꯂꯣꯏ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯀꯦꯁ ꯑꯁꯤꯁꯨ ꯁꯔ ꯃꯍꯥꯛꯅ ꯃꯕꯨꯡꯅ ꯃꯩ ꯊꯥꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯜꯂꯤ ꯁꯔ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯆꯤꯟ ꯍꯪꯕ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯨ ꯆꯠꯁꯤ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯀꯦꯁ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯊꯤꯒꯠꯄ ꯍꯧꯁꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯀꯧꯊꯣꯛꯇꯨꯅ ꯄꯨꯂꯤꯁꯅ ꯄꯨꯂꯞ ꯂꯦꯞꯍꯟꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯈꯪꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯋꯥꯐꯝ ꯑꯗꯨꯗ ꯈꯨꯝꯂꯝꯗꯦ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯣꯃꯜꯕꯨ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯗ ꯀꯣꯃꯜꯒꯤ ꯃꯆꯤꯟ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯀꯣꯃꯜꯗ ꯍꯪꯈꯤ ꯀꯣꯃꯜ ꯅꯪꯉꯣꯟꯗ ꯃꯩ ꯊꯥꯔꯤꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯊꯧꯗꯣꯛꯁꯦ ꯀꯅꯥꯅ ꯇꯧꯕꯅꯣ ꯉꯝꯂꯕꯗꯤ ꯁꯦ ꯅꯪ ꯑꯃꯨꯛꯇ ꯈꯨꯝꯃꯣꯕ ꯅꯪꯒꯤ ꯊꯧꯗꯣꯛꯁꯦ ꯆꯦꯟꯅꯕ ꯃꯤꯗꯣ ꯃꯃꯤꯡ ꯈꯛꯇ ꯍꯥꯏꯌꯨꯁꯦ ꯑꯪꯀꯜꯅꯅꯦ ꯅꯪꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤꯅꯦ ꯃꯔꯥ ꯂꯩꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕꯅꯤ ꯁꯦ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯃꯇꯝ ꯑꯗꯨꯗ ꯀꯣꯃꯜꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯋꯥ ꯍꯥꯏꯅꯤꯡꯕ ꯈꯔ ꯂꯩꯔꯕꯁꯨ ꯃꯍꯥꯛ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯅꯪ ꯅꯊꯟꯇ ꯁꯤꯖꯒꯦ ꯇꯧꯕ꯭ꯔꯥ ꯃꯍꯥꯛꯄꯨ ꯃꯤꯅ ꯃꯩ ꯊꯥꯒꯦ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯋꯥꯐꯝꯗ ꯃꯍꯥꯛ ꯃꯉꯛ ꯅꯣꯝꯂꯝꯃꯤ ꯃꯁꯤꯅꯗꯤ ꯃꯍꯥꯛ ꯃꯊꯟꯇ ꯁꯤꯖꯒꯦ ꯇꯧꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯃꯜꯒ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯤꯁꯟꯅ ꯃꯩ ꯊꯥꯈꯤꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯍꯥꯏꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯃꯩ ꯑꯗꯨ ꯀꯅꯥꯅ ꯊꯥꯈꯤꯕꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯃꯜꯅ ꯀꯟꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯕꯅꯤ ꯊꯣꯡ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯂꯣꯜꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯣꯃꯜꯒꯤ ꯃꯕꯨꯡ ꯑꯩꯈꯣꯏꯒꯤ ꯚꯩꯌꯥ ꯀꯤꯁꯟ ꯂꯥꯛꯇꯨꯅ ꯊꯣꯡ ꯐꯛꯀꯥꯏꯔꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯀꯟꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯣ ꯚꯩꯌꯥ ꯀꯤꯁꯟꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯎꯍꯧꯕꯅꯤꯅ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯚꯩꯌꯥ ꯀꯤꯁꯟꯅ ꯅꯠꯇꯦ ꯑꯗꯨꯗꯤ ꯐꯔꯦ ꯀꯣꯃꯜꯒ ꯂꯣꯟꯅ ꯈꯪꯅꯕ ꯅꯠꯇ꯭ꯔꯒ ꯐꯣꯡꯅ ꯇꯤꯟꯅꯕ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯒꯨꯝꯕ ꯂꯩꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯂꯩꯇꯦ ꯁꯥꯔ ꯂꯩꯇꯦ ꯃꯍꯥꯛꯇꯤ ꯂꯥꯏꯔꯤꯛꯇ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯕꯤꯅꯤ ꯑꯗꯨꯕꯨꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯄꯨꯡ 2-2ꯒꯨꯝꯕꯒꯤ ꯆꯥꯡꯗꯤ ꯃꯍꯥꯛꯁꯦ ꯍꯦꯛ ꯃꯥꯡꯉꯤ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯈꯪꯗꯕ ꯕꯦꯒ ꯑꯃ ꯌꯥꯜꯂꯒ ꯍꯦꯛꯇꯤ ꯆꯠꯂꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯪꯕꯗꯁꯨ ꯃꯥ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯃꯗꯨꯃꯗꯤ ꯈꯨꯝꯗꯦ
aduga karigi lotlino haibadasu masimade akhoi yam sengna haidi adubu halaklaga akhoi ga dum punbani na akhoi kari su khaludi masigi matungda police na wafam sing asi taraba matungda kishin thadokirame masini ngasigi thodok ase sangman khibana matang asida ahan batangka losinjari masigi matungda komal kanana mai thakibagi imung asida karam khudong thiba tholopagi amadi makhatana komal gi wari asida kana kana chenarakpagi mathangi episode amuk mayam puna khangminasi ngasigi damakta di checksin na leibiu puning phathabiu tabiriba singbu James Segul jamna khurumjari